kum lising ama sanipan yankai tareta Bharat haurakhiba lalau adu matamdagi loilam sandopa British leingangna siphai lalauni haizarabasu Bharanadi loilam leingaki makhada minai oina leningdaba miyam hubna haurakhiba ahanba ningtam lalni haina lauri maningtamna leijaramba Manipur su British loilam leingaki mayokta aroiba ningtam lal thengdaramlaga kum lising ama sanipan marbudra mathoida British ki makha ponkraba matungdasu loilam leingaktagi ningkha tamnabagi lansangdi lepa leikhide Lising ama sanipan marbudra mathoigi matungda lising ama samapan supna marigi ahanba nupi lal lising ama samapan tarahumdoida isengi tax amasung forced labor gi mayokta haurakhiba ihausingi matungda British loi leingakpu sauna singnikhiba Manipur puwarina nathaiduna thamlamba yararoidaba ihau ama oiba tarabadi lising ama samapan taratagi lising ama samapan taramapan phawba sonakhiba khongjai lal hairagana hena khangnaba Kuki singi ningtam lal aduni haiba yai Masi British nadi rebellion ni hai adubu Manipur miyam nadi ngasi phawbada leibak sigi ningtamba hanjinnaba loi mapugi mayokta sonakhiba lal khongjai lal haina khangnari tasengnamak lal adu awang nongpok ngamkhaida British loi lengaki mayokta haurakhiba mayek senglaba ningtam lal amani sahi khudingi October 13 pu Manipur miyam thoidona Kuki isil inausingna Kuki raising day natraga Anglo Kuki war haina pangthoktuna lagli Lising ama samapan tara maridagi Europe ta malemgi ahanba lanjaugi mairi Suba haukrabada Manipur da palamba British loi lengaki thawin sindagi matamdugi Surasan Maharaj da ahanbagi oina lupa lak ama mathangdana lupa lak ama lising kunthra mari lalgi mateng oina amadi lalgi loan oina mateng pangankhi Masidagi hendoktuna lanjau kanna songnariba France da lalgi kom tahonnaba kuli oina pot puhannaba base camna singba sabada sisinanaba Kuki amasung naga singna ayamba oiba miyoi lising anigi labor core amasu mapanda thankhi namduna kuli khongatpagi thong adu miyamna penikhide maroina Kuki lusingba singna yakhide matamduda Manipur gi singi leingak asi British officer amagi miyang khada duga tampak lamna ningthaugi miyang khada thamlami British leingangna singmi singa samnaba amadi yengsinbiba watpadagi singi lamsingda lambi thong yumlei kairi amasung sel thumgi phibam phalamde Hanadi masagi leingaki ningtamba mapung phana leijaramba singi ningthausingi matik mangamda loi leingak lakpadagi makhoigi maning tamjaramba mangkhiba loi leingak pasingi lambu singna awat apa saba yumthong khudingdagi house tax lupa ahum khomba British officer singda lakpada singmi singbu kuli oina pot thanganba asina singbana singmi singbu khoidau saugalalami Kumza lising ama samapan tara nipan yausilakpada ahanba lanjaugi labor masing walakpadagi hanagi adugumna anisuba labor core ama Egypt thanaba thorang tawki amasung political agent Higgins na Kuki naga singmi sing namduna recruit tawnaba yathang thokhi yathang asi Kuki lusing basingna amato oina yakhide Tanza asida singa kham sana zawba koba mitei amana su sabgatuna makhalamgi Kuki singna loi lengak pasingi mayokta lalgi mairi Suba hauki Ahanbu oina lising ama samapan tara taret ki December tara mapanda Kuki singna Ithai Forest Station da landakhi mairi adu thunamak Zampi Henglep Mombi amasung sasata sandokhi mafam sing asida Kuki singna British lami singa akanba lal songnakhi nakal animakta asi ana asok apani yamna thokhi lising ama sanipan marbudra mathoida songnakhiba Manipur gi ningtam lal adugi hek matungda khongjai lal asina Manipur gi leimaida British ki mayokta songnakhiba khwaidagi singthaningai oiba maroiba ningtam lal ni Malemgi oinasu lising ama samapan tara taret tara nipan ki tangkak asi ahongmana thankhi Tanja asi British France Portugal Germany ne singba imperialist singna Africa amasung Asia continent singda makhoigi loilam semgalakpa amaromda Russia da imperialism gi mayokta Lenin gi Bolshevik revolution na mai paglakhibasu Kha nongpok Asia gi lebak ayamba imperialist power singi khubam nungda lerakpa asigumba puwari gi tangkak amada Manipur gi akoibada khundariba Kuki singna amato oina British loilam leingak pasingi mayokta ningtam lal ama thengnakhiba haibasi yamna maru oi adubu Kuki singi ningtam lal asi sahi ahumlom sandorlaba matungda British singidi sinjak amasung khulai warkhidaba amaromda Kuki singna lal songnaringaida sahi ani lau udabana sinjak ki awatpa lerakpa khulai matik sadaba asina singba maram kayadagi maithikhi Kuki lusingbasing ayamba phaki kharana changjaki Faraba lusingbasing adu Imphal Kohima amasung Sadiagi jail singda thamki Andaman amasung Nicobar gi cellular jail da su thamki Kuki singi ningtam lalasi sumnata British ki recruitment policy yaningdabadagi horakpa oikhide masina Manipur gi loilamgi puwarida hiram khudingmakta loilamgi mayokta singnakhibagi mayek senglaba wakhalon ama piba ngamkhi lalduda maithijarabasu Kuki singi ningtam ningbagi wakhal amasung thaunadi hanba leikhide masigi khudamdi
मालेमगी अनीसुबा लंजाव हौरक्लबदा इंडियाबु ब्रिटिश की खुबाम नुंगदगी निंग तमनबगिदमक जापान की मतेंग लोइनना सुभाष चंद्र बोस की इंडियन नेशनल आर्मी INA ना मणिपुरदा संगसिलकपदा कुकी सिंगना ब्रिटिश की मायोक्ता INA दा यावखी मसिगिदमक कुकी पाथौ कयामरुम लानफा ओइना कोलकाता जेल थमखी पुमनमक असिना तागलिबदी ब्रिटिश की मखुतगी लेबाक असिबु निंग तमहनबगिदमक मणिपुर की कुकी पाथौ कया थवाइना पोंथा पीखी अमसुंग जेल की अवाबा खांखी हाइबनी मरमदुना कुकी निंगतम लालगी निंगसिंग नुमित लाकपसिदा ngasiगी मिरोल सिना लायोइखरबा सिंगमी तमी इपा इपु सिंगना इरमदमगी निंगतमदा सिंगना रखिबा यगनबा कयाबु थौना फना मायोकनदुना मखोइगी मसादगी सिंथकिबा अंगांगबु इखेंगतना यगलंबा अपुनबा मणिपुरगी ngमखै टेक्ता कायदना थमदुना अइखोइ मसेल नुंगसी जानना लेमिननबा मणिपुरगी फुरुपसा पुंगनमंगना नहौनना वासक लोमिनफम थोइ खोंथांग असिदा अचौबा कम्युनिटी ओइरिबा नागा कुकी मिथै अमदि मिथै पांगलना मपुंग ओइबा थौदांग लोमिनबा तंगाइ फदे मसिना मणिपुरगी निंगतंबा अमसुंग अपुनबा सक्तमगिदमक वाजखिबा लायोइखरबा कुकी अथौबसिंग अदुगी मफमदा थमोइ सेंगना तौबिमल खंगबा अमदि इकाई खुमनबा उटपा ओइगनी।